ꯑꯍꯥꯟꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯠ ꯊꯤꯡꯖꯤꯟꯈꯤꯕꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯖꯦꯟꯁ ꯀꯧꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯗ ꯃꯄꯥꯅ ꯃꯥꯏꯕ ꯑꯣꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯗꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯗꯦꯃꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯗꯒꯤ ꯃꯄꯥꯅ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯃꯨꯚꯤ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯑꯦꯟꯊꯣꯅꯤꯑꯣ ꯀꯧꯏ"꯫ ꯃꯈꯥ ꯇꯥꯅ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ꯫ ꯑꯩꯕꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯇꯥꯡꯕꯅꯤ, ꯃꯔꯝꯗꯤ ꯐꯠꯇꯕ ꯊꯋꯥꯏꯕꯨ ꯑꯩꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯉꯝꯃꯤ, ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯥꯏꯁꯣꯟ ꯑꯃꯅ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯍꯩꯖꯍꯧꯕ ꯈꯪꯖꯍꯧꯕ ꯃꯍꯩ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤꯡꯊꯣꯜꯗ ꯈꯪꯅꯔꯝꯃꯤ"꯫ ꯆꯨꯝꯃꯤ, ꯑꯦꯟꯊꯣꯅꯤꯑꯣꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ꯫ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗꯒꯤꯅ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗ ꯃꯊꯪ ꯂꯥꯏꯃꯤꯠ ꯎꯕ ꯑꯃꯗꯤ ꯊꯋꯥꯏ ꯑꯃꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯀꯌꯥꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯁꯦꯠꯇꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯦꯟꯊꯣꯅꯤꯑꯣꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯃꯤꯑꯣꯏ ꯑꯗꯨꯕు ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯈꯤ꯫ ꯑꯗꯨꯗꯤ ꯚ꯭ꯌꯨꯁ ꯃꯌꯥꯝ, ꯃꯈꯥ ꯇꯥꯅ ꯃꯨꯚꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯦꯟꯊꯣꯅꯤꯑꯣ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯄꯥꯏꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯦꯟꯊꯣꯅꯤꯑꯣꯒꯤ ꯃꯅꯥꯛꯇ ꯇ꯭ꯔꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯇꯟꯊꯤꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯊꯋꯥꯏ ꯑꯃꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯊꯣꯅꯤꯑꯣꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯊꯝꯗꯨꯅ ꯃꯍꯥꯛ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯗꯦꯃꯟ ꯑꯗꯨ ꯍꯧꯒꯠꯂꯛꯄꯒꯤꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯗꯦꯃꯟ ꯑꯗꯨꯅ ꯑꯦꯟꯊꯣꯅꯤꯑꯣꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯦꯖꯤꯛꯀꯤ ꯄꯥꯋꯔ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯁꯣꯜꯂꯝꯃꯤ ꯑꯃꯗꯤ ꯑꯀꯣꯟꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯦꯟꯊꯣꯅꯤꯑꯣ ꯑꯗꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯨꯄꯤ ꯑꯃꯗ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯝꯃꯤ, "ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯗꯦꯃꯟꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯏꯕꯗꯨ ꯀꯃꯥꯏꯅꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯦꯟꯊꯣꯅꯤꯑꯣꯅ ꯈꯨꯝꯂꯝꯃꯤ, "ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯦꯖꯤꯌꯟ ꯉꯥꯛꯇꯅꯤ, ꯍꯥꯏꯕꯗꯤ ꯗꯦꯃꯟꯒꯤ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯗꯦꯃꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯉꯥꯛꯇꯅꯤ"꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯑꯦꯟꯊꯣꯅꯤꯑꯣꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯨꯕꯒꯤꯅꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯦꯖꯤꯛꯀꯤ ꯑꯣꯏꯕ ꯗꯦꯃꯟ ꯇꯥꯟꯊꯣꯛꯂꯝꯕꯒꯤ ꯄꯣꯠꯆꯩ ꯀꯌా ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯦꯟꯇꯦꯜ ꯀꯟꯗꯤꯁꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯦꯟꯊꯣꯅꯤꯑꯣꯕꯨ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯝꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯐꯖꯅ ꯐꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯄꯦꯁꯦꯟꯠꯁꯤꯡꯗ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯔꯃꯥ ꯑꯃ ꯑꯦꯟꯖꯣꯏꯃꯦꯟꯠ ꯇꯧꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯗꯔꯃꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯑꯃ ꯗꯔꯃꯥ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯗꯦꯃꯟ ꯑꯃ ꯇꯥꯟꯊꯣꯛꯄ ꯁꯥꯟꯅꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯗꯦꯃꯟ ꯑꯗꯨꯕꯨ ꯎꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯗꯦꯃꯟ ꯑꯗꯨ ꯎꯔꯕꯗꯤ ꯃꯥꯒꯤ ꯄꯥꯋꯔ ꯑꯗꯨ ꯍꯟꯊꯔꯛꯀꯅꯤ, ꯑꯗꯨꯒ ꯗꯦꯃꯟ ꯑꯗꯨꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯨꯞ ꯄꯦꯁꯦꯟꯠ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯕꯣꯔꯟ ꯑꯣꯏꯔꯦ, ꯑꯗꯨꯅ ꯂꯥꯛꯑꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯤꯔꯨ ꯂꯥꯎ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯟꯊꯣꯅꯤꯑꯣꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨ 1980ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 6ꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯅ ꯊꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯊꯣꯅꯤꯑꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯄꯣꯁꯦꯁ ꯇꯧꯈꯤ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯣꯔꯤꯌꯥ ꯗꯦꯃꯟ, ꯀꯣꯔꯤꯌꯥ ꯗꯦꯃꯟ" ꯍꯥꯏꯅ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯦꯟꯊꯣꯅꯤꯑꯣ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯣꯔꯤꯌꯥ ꯗꯦꯃꯣꯟ ꯍꯥꯏꯔꯤꯕ ꯗꯦꯃꯣꯟ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯕꯗꯨ꯫ ꯗꯦꯃꯣꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯗꯦꯃꯣꯟ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯦꯟꯊꯣꯅꯤꯑꯣꯅ ꯔꯤꯚꯔ ꯕꯦꯡꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔꯅ ꯂꯤꯛ ꯑꯃ ꯁꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯁꯤꯖꯤꯟꯕꯤꯔꯝꯃꯤ꯫
लीक अदु सीबना डेमन अतोपा मयामदगी ngakthoknabani mama aduna Antonio da hairami nachanupi asina लीक asi adum sirabadi mahaki punsida santi leina legani hairaki thabak mayam asi loyerba matungda Antonio mayumda halaglami mahangna mayumda halakpada Korea demanna mahaki nupi adu hatoklamki madu urubada mahak yamna nungairamde masidagi wari asi presenta amulai Antonio gi lawyer aduna Antonio bu unaba laglami makoi ani unabada lawyer aduna hairami fare yamna fare nahangna yamna faba thabak kaya ama tawramba asumna mabu themjinbirami maramdi masi nangi kanabani nang mental hospital asidagi sungsoi shoidana chatlani adubu Antonio na TV dagi news ama tarami madudi mahaki macha pokpa matamda tha adu angangma machu oikiba adugumna amuk hanna tha adu angangma machu oiba adu amuk hanna uba fangani haina hairaglami masigi matungda aikhoina Antonio gi machanupi adu urami mahak adu yamna chawramne amadi company amada thabak tawduna lerami masidagi mahakna numidangi matamda tumlami matam aduda magi masada deman ama lakpagi samil fanglami makoising adu tamna mahaki manakta laklami adumna tawrokpa aduda nupi adu mami pangthoraklami aduga magi mamangda lebliba deman adu urami adubu angakpani deman adubu ubada nupi adudi karisu akiba phauramde karisu tawbudabugum light adu thalami adubu deman adudi mangkhirami hojiksu mahak adu karigumba expression amata ulamde maramdi deman sing adu mongonda anoba amata natte haibadi mahak angang oringaidagi mahak deman singbu urami masidagi mathangi numita nupi ama Antonio bu unaba laglami nupi adugi mamingna Clary haina korami Clary dagi Antonio na mamagi message phanglami aduga nupi aduna hairami thana angang machu oiba numidangda Korea demanda nangi nacha nupi adubu sacrifice tawrani aduna hojik thana angang machu onbagi ahing adu yaudringaida Korea deman adubu hatnaba hairami maram asidagi Antonio na plan simba horaglami mahang mental hospital dagi chenthoraglammi adubu mahangna guard aduna leithoklingai maningdagi lona chelaklaga nupi amagi roomda chenglami nupi adu mana wari liba nupi adune Antonio da nangna nangi nacha nupi gi wari adu mapung phana lide wari adugi makha karam tawbano lira u haina hairami masidagi mahangna wari liba horaglami aikhoi gi family gi ida tongan ba power mayam ama yawi masina aikhoi gi laibakta tamlamba asina khwaidagi maru oi amadi aikhoina aikhoi gi power bu hanthana bataude madugi khudam oina aigi nupi sikhibadagi ai yamna nungairamde maramdi aigi power asi kharaga kankhanaba honabada ai yamna warami nakal amaromda aikhoi gi yeknabu oiriba Korea deman aduna hena power kanba aingondagi henki madu aigi laibakta tamlambani amadi aigi ichanupi su khara chawkhalaglami masidagi aina aigi ichanupi adudasu aingonda yawba power ga chapmanaba mangonda su yawi haiba khangki adubu numidang amada aigi ichanupi adu ai tungkhraba matamda hogotuna Korea demana aigi ichanupi ta attack tawrami aduga magi mangaksamda siba lik adu huranki lik adu aigi imana semkhiba lik aduni hojikti lik adu yawdrabada aigi ichanupi masana masabu thajaramde amadi aigi power su hantharami masigi matungda aigi ichanupi mawong matau asum honglakhi amadi mahak ungduna leibagi leina amanarami magi leina adu horoglabada jungle aduda adu makfamduna le masidagi aina mabu namdana city amagi mafam amada purakhi adubu mafam asida laklaba fawbada aina aigi thabak adudi toklamde aina adumak fataba demansi adubu tanthokpagi thabak tawrami aina aigi thabak adubu thawai yauna tawrami adubu aigi ichanupi nadi aina tawba thabak adu pamlamde maramdi aigi ichagi school da leiriba angang singna aigi thabak adu khanglami maduna angang sing aduna mabu usittaba laknabiba tawbirami adum oinama aina aigi yumda deman na process tawraba miyoising adu purakhi aduga ahanbu oina deman adubu tanthoknaba tawrami maram asina thabak asi ayuktagi numidang fawba tawrami yamna hinadaba akiba mawongda lawbagi makhol ama yum adudagi tarami matam aduda macha adugi chahi adu 17 sure masidagi Antonio gi machanupiga mahaka mara yamna yenarami thabak mayam adugi maramda masidagi machanupi adu yamna saurami aduga thong adu hangdoklami maduda demanna process tawraba miyoi ama sulei mi aduna yengbada yamna hinadaba yamna sathiba ama oina ui nupa adu nan thoroktuna Antonio gi machanupi adubu farami aduga hatnabu honaraglami masidagi Antonio na nupa adubu attack tawduna machanupi adubu kanbiramki amadi mahangna attack tawbada soikhiduna nupa adu sikhirami masidagi mahangna mihatpa ama oikhi aduga mental hospital amada admit tawki
ꯑꯁꯨꯝꯅ ꯑꯦꯟꯊꯣꯅꯤꯌꯣꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯀ꯭ꯂꯦꯔꯤꯅ ꯀꯥꯔ ꯑꯃ ꯊꯧꯔꯛꯇꯨꯅ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯃꯇꯦꯡꯕꯨ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯃꯃꯥꯒꯤ ꯃꯦꯁꯦꯖꯄꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯟꯊꯣꯅꯤꯌꯣꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯒꯗꯤ ꯑꯍꯥꯟꯕꯗ ꯅꯪ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯊꯥꯖꯍꯟꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯆꯝ ꯆꯝꯕ ꯃꯄꯥ ꯑꯃ ꯄꯥꯝꯃꯤ ꯃꯗꯨ ꯅꯪꯅ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯊꯥꯖꯍꯟꯕ ꯉꯝꯂꯒꯗꯤ ꯅꯪꯅ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯀꯣꯔꯤꯌꯥ ꯗꯦꯃꯟꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ꯫ ꯅꯪꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯃꯣꯕꯥꯏꯜ ꯑꯃ ꯄꯤꯔꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯀꯧꯅꯤꯡꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯝꯂꯒꯗꯤ ꯌꯥꯝ ꯊꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯎ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯀꯣꯜ ꯇꯧꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯍꯩꯔꯝꯗꯦ꯫ ꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯄꯥꯁꯋꯥꯔꯗ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯄ ꯍꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯐꯤꯁꯇ ꯃꯆꯥꯅꯨꯄꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯎꯅꯕꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯆꯥꯅꯨꯄꯤꯅ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯦꯟꯊꯣꯅꯤꯌꯣꯕꯨ ꯄꯨꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯦꯟꯊꯣꯅꯤꯌꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯣꯔꯤꯌꯥ ꯗꯦꯃꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯦꯟꯊꯣꯅꯤꯌꯣꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯎꯅꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯁꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯂꯣꯏꯅꯃꯛ ꯊꯣꯛꯅꯈꯤ꯫ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯕꯨ ꯎꯅꯕ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯦꯟꯊꯣꯅꯤꯌꯣꯕꯨ ꯀꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯊꯣꯅꯤꯌꯣꯅ ꯃꯆꯥꯅꯨꯄꯤꯗ ꯀꯣꯔꯤꯌꯥ ꯗꯦꯃꯟꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯗꯦꯃꯟ ꯑꯁꯤꯅ ꯗꯦꯚꯤꯜ ꯏꯟꯇꯦꯟꯁꯟꯕꯨ ꯄꯨꯔꯝꯃꯤ ꯍꯥꯏꯕꯗꯤ ꯏꯚꯤꯜꯁꯤꯡꯅ ꯃꯤꯑꯣꯏꯕꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯂꯧꯔꯝꯃꯤ꯫ ꯃꯁꯤ ꯃꯈꯣꯏꯒꯤ ꯔꯨꯜꯁꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯩ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯟꯊꯣꯅꯤꯌꯣ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀ꯭ꯂꯦꯔꯤꯅ ꯍꯥꯟꯅꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯟꯊꯣꯅꯤꯌꯣꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯖꯔꯛꯂꯕ ꯃꯍꯥꯛꯀꯤ ꯏꯗ ꯌꯥꯎꯔꯤꯕ ꯄꯥꯋꯔ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯛꯂꯕ ꯃꯇꯝꯗ ꯀꯣꯔꯤꯌꯥ ꯗꯦꯃꯟꯒꯤ ꯄꯥꯋꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯀꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯁꯨꯝ ꯁꯣꯟꯊꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯊꯥꯖꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯟꯊꯣꯅꯤꯌꯣꯗ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯍꯣꯂꯤ ꯋꯥꯇꯔ ꯕꯣꯇꯜ ꯑꯃ ꯄꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯗꯦꯃꯟꯒ ꯐꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯊꯣꯅꯤꯌꯣꯅ ꯃꯦꯖꯤꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯃꯟ ꯑꯗꯨ ꯂꯣꯌꯔ ꯑꯗꯨꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯊꯣꯔꯛꯇꯨꯅ ꯑꯦꯟꯊꯣꯅꯤꯌꯣꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯟꯊꯣꯅꯤꯌꯣ ꯑꯗꯨ ꯈꯔ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨ ꯂꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯟꯖꯔꯝꯃꯤ꯫ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨ ꯍꯩꯖꯤꯟꯈꯤꯕꯗꯒꯤ ꯃꯃꯥꯏ ꯅꯥꯝꯃ ꯑꯃ ꯃꯩꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯊꯣꯅꯤꯌꯣꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯒ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯦꯟꯊꯣꯅꯤꯌꯣ ꯑꯁꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯊꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯌꯔ ꯑꯗꯨꯅ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯃꯟꯅ ꯑꯣꯟꯕ ꯂꯣꯌꯔ ꯑꯗꯨ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁ ꯑꯃꯅ ꯑꯦꯟꯊꯣꯅꯤꯌꯣꯒꯤ ꯂꯒꯦꯖ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨ ꯐꯪꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯗꯦꯃꯟ ꯀ꯭ꯔꯤꯌꯦꯆꯔ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯣꯁꯦꯁ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫
Hospital adugi akoibada nupi aduna lauba khongba kapa mayam ama tawrami. Maram asina hospital adugi akoibada leiriba mi khudingmak loinamak kinarami amadi makhoigi masa masa adubu hingnanabagidamagta chenarami. Maram asina mafam adu irangrangnarami. Nupi adu Antonio gi roomda chumjing laklami aduga thaurina punduna leiriba Antonio bu mahangna thadoraglami. Tanja aduda Clary su mafam aduda laklami. Mahangna Antonio bu puduna Antonio gi machanupi gi manakta laklami. Antonio gi machanupi gi mamanaba lawyer aduna Antonio gi machanupi bu sacrifice tawnaba magic kaya ama tawrami. Asumna tawringai matang asida Antonio gi machanupi adu wakal taraglami. Amadi magi mamanaba Damon na process tawraba adu mahangna thangna mabukta thilami aduga mahak mafam adu thadokduna roof matakta lotkhirami. Masigi matung Antonio amadi Clary makhoi ani mafam aduda laklami. Makhoina mafam adudagi khulai kaya ama fanglami amadi Korea Damon na makhoigi matung inaraglami. Clary da attack tawrami aduga mahak kharas masigi matungda Korea Damon na Antonio gi nupi gi masakta laklami aduga mahakna Antonio bu emotional oinaba wa kaya ama haiduna mahak bu fanaba tawrami aduga Damon aduna Antonio bu hatnaba tawrami. Matam aduda Antonio gi machanupi laktuna mapagi pusibu kanbirami maramdi mahak ki pusi asi kanano haiba masak khangjaraglami amadi tawriba mayam adugi asengba adu mahangna khanglami. Hauji Antonio adu wakal taraglami masidagi Antonio na mahakki magic ki oiba thang adu Damon adugi mathabakta thinkhirami asumna aroibada Damon adubu mahangna hatpa ngamki aduga mahangna Damon adugi mabukta thangna yanduna kakthatlami aduga mabuk manungdagi lik adu lauthораglami amadi mahakki machanupida sizinbirami. Matam asida mahakki machanupi aduna necklace asi siba matamda yamna haraurami aduga mahangna mahakki mapada matung tarakpa punsida aina aigi babagi mateng pangani haina hairaglami. Asumna wari asi matang asida loshilami.